Ahan Moktada, Mami TV Yingbiba Quaibum Namapu, Adongi host Dilpa Elangvamna, Taram Nokcha Bagaloyana, Ikopnuna, Krumjari. Lekal Lesu, Makal Kayana, Hugai Nasat Lipalandamni, Manipur. Magi lining Lashon Tongan Jarabasu. Lamdam Masibo, Malim the Sakta Pada, Amadi. Chokot Lamjenda, Puna Srupianduna, Nasisu, Puna Naminadana. Hiramasigi Matanga, Kanan and Navigidama. Masagi Ojabapumnama, Katoklabi. Social activists oina, Chen Zongzeribi, Jiri Bam degi, Maite Pangal Laktegi Athobi. Hauzik Su Jiri Bamgi, All Pangal Women Welfare Association da General Secretary oina Sutho Bubiribi. Handak Tasu, Dr. B.R. Ambedkar National Saman Padak Award Pangbikrabi, Jima, Rezia Sultan Habo, Aikoi Mami TV ka Unabigitan Jadu Dojeri. Ahan Maktada, Ichi Mabu, Quig Mami TV, my Kaitagi, Taram Nokjeri. Iche Ahan Basidi, Iche si Mayam Sak Kana Regalay, Hena Mutana Kanava, Iche Giming, Lay from Imababa Giming Tambiram. Maktada Mami TV, Billy Bapuno, Putaratsari, I am in Rezia Sultana Towi. My family Bahupra, Ward number 7, Dilamni. I give family background, Haragati, Popi, one lady, Manaki. I know Pagi Hani, very I sang Isa Hunlay, Mutim, Sa Pani, Mutim San Lake, Pani, Munake. Ichin Hantak Dr. B.R. Ambedkar Saman Pada Award si Panglapada, Ichi Magi Tamu the Paukiba, Jimagi Ihula to Kidan Tambi. I very well keep our say, email Naki, invitation. Invitation is even over that I get more than Pomunda, documented how one man can Isina social activists amo ina thulapasi kanana influence pirapadagi social activists oigi haina jongthok pirapan. Dasi question hana hirapari naman dari aikoi pangan samo ko aikoi pangan pising sa atop bagay compare to mo tanda hindi mati sultan na neba. So ni kun ni education ni kudi mata kotharaga nei bisi ubaga. Moida ibun naman natin. Kerja ay mapai na mata angang batong thong khal mali wakalo na pawati. Social activists oina jongthor pasida ichi da kana support cooperation pipira ki bakana gati. Jadi asida im support to mira pa haragati ay bopi baba ay sahni ay pinam ay dekai halaman kung sige kaya mana ay support to di alumni mo na pandaga so tay to pa sa kaya dali so Nungai jai maduda ichegi social activist amo ina chongthor pada ichegi kaung ngam laroi daba awaba nungai ba moment kya ma lebiram gani sigi matang da ichegi kitang thambiram sa digazani asida awaba nungai ba kaya mo mayok na ki kamapang dito ba ano awaba gi marata hayop haragati lambi ya matat pada sumri sumni sakaya ba gumna apoy ka apan he kaya mo lebugna ay gidani so ano magleke adumo ay gi manglana sina adugi matik sauna agalumin na ay na mangkaw na doy ate hay galoy na pan kaya mo kuwara na gi mga gi hay uhan na ay na ay pwede university pwede ni sa may hingin butsil na malini tata ay na national award international award kaya lozen bus mas naging mga aduh ay na law ni ko water saya ay university support ko ng draga di ay water sa China jiribam lam dam gidi maitay pangalak tagi China ahan ba social activist nupi ni haina taje masiga marilay na ichi jiribam longi huji ori ba phibam daidi karmasin pham ni henam chida maru oina lawri aduga educational system koi larik la shutam bagi sina karam haina lairi haibadusu adusu kitan thambi Dita singkong matang haragadi asima ni haragadi leke noy na mix ni hajan ni adunga mai masingi matang sida so hana ni haragadi pawjin na dia ni kilom ti pagani jiri bang gilam dam dai che huji no khoi sida jun nong sing churi che jiri bang gilam dam huji weather sikra maina tawbiri che Kami weather se no hekta ma no saba do saba tam ne am saba dumong bakara tabu ko ko ran tan ni ma ni mo de ni che huji ti
nupiga nupagazi right manai haiba taragasu hek hakchina yengubada iman manada pama uba adaidi hanadi nupi se larik laishu tambada tamhalamdaba hojik kun suba sabdapti dei 20th century dei nupi sing larik laishu tamduna hojikti afaba nupi sikthabda loiba nairida nupi kayamarum ama thoklei koije jesi matang jidadi jegi mot to kitang thambiram wari dadi nupiga nupaga right samane adum haiba leta ko adunga thabak oinadi odri tawda toiba sothaba hoi thara soi buda sothaba na masin yani haiba ta de si ai ne sin sama sama di mama papa ani ni ma sida oigada kai sama ni isa mi ya ni nupiga yang belum mencoba kesini masan bawah harga mirip kan agak sulit sih ngapain yang masuk mulai rumah mama papa di sini temui deh ini bisa melihat sih jam jumba mari jumba wapam kaya amat thambiri aina mathang ichi degi khangjaningliba asi afaba khunai ama oinaba honabada nupigi lawgadoriba thodang asi ichigi kai ni haina china lawbibagi nupina lawgadoriba thodang asi sama sih matamda nupi khaktasu yade nupa khaktasu yade nupi nupa anima punna saminaba matautai adu tawata nupigi kudang hena nupa dagi tawta oisina mama oidi ekoise angangi ahanba ozari ba ozari koina angan se fadana tapi tandira bang he mesin makun sama sina sisi angan sin apa ko gerak dari han pong kita ni nupi ekoise ekoi di nupi ni kari bugi khalana ko ya ya duga daga jadi manin han base he pam yare mo kali smati orang diganti equity alam naman ichi hojik ichi na social activist amoina khoi tungda khoi ichi tawbining ba mayam ama leramgani ichi hojik kai thaba paikhat ke haina di ichi khanbiri bagi tawdala ba tabati mamanga so ha tawdale butung da so tawdala ba tabati yam na ire hojik khoi na ngan singi khoi ba khoi di ke ta Orang plan kerja semula kami makoi bo awareness program lumba nupi isu jadi sini mana misalnya koi nak akan naik dalam program makoi awareness di parents ini saat ada pun kami ada sini bagian tamu lumba jadi itu ichi na social activist amo na chung thorak padagi ngasi phawbada ichi na honarak pasida ichi na kayam yamna haibidis upgrade lakpa haibidi awon ba si ichi na kyam ubi ba phangbagi ichi na social activist amo na chung thorak pa matam sida ini kan benda masih jadi sebenarnya sebagai sini dan disange do ahan ba ko yung ba ibang ba ko jika ni yang ini kina na ito di ang sini site ni bo kita mulai mendapat ini informasi yang itu kita ini kedua positif ingin harus menjadi harus ini kedua ini pada efisiensi jadi makanya menjadi untuk China social activist amo na chung thorp the women rights and empowerment sida hena China focus pida ise jesi kari maram gidamakta kari maram ki pagadu yang sisi ini wakanda nanti mama wedi ko paradi sa so ko ko mamani sa ko le di samaj parani samaj se paradi ko sa di wani ni na ko ni dan nanti ko si ko ya de uti ha se ni mamagi to ko ni na nanti ko si kan ani na sa se ni na nupi hai sigi magi right jam chong lei samas ma fan bada kunai sem fan bada nupi ki thodang yam chong lei hai bada ni iche na haurak li ba youth sing ji da iche gum ba social activist oining ba mayam ama lai ram gani iche sida kari iche ki message ti pibini
ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯩꯅ ꯄꯤꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯈꯥ ꯇꯥꯕꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯁꯤꯟꯕꯤꯕ ꯃꯄꯨꯡ ꯉꯥꯛꯄꯨ ꯈꯪꯕꯤꯕ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯪꯕ ꯈꯥꯡ ꯀꯟꯕ ꯀꯤꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤ ꯍꯩꯕ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯌꯥꯎꯅ ꯍꯣꯠꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯁꯤꯌꯦꯜ ꯕꯤꯡ ꯑ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯃꯗꯤ ꯀꯔꯝ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯂꯒ ꯏꯆꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯎꯕ ꯂꯩꯕꯤꯕ ꯌꯥꯎꯕꯤꯔꯒꯦ ꯏꯝꯐꯥꯜꯗ ꯑꯆꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯑꯩ ꯏꯁꯥ ꯌꯥꯎꯖꯔꯒ ꯁꯔꯨꯛ ꯌꯥꯖꯔꯒ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯥꯝꯗ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗꯁꯨ ꯑꯩ ꯌꯥꯎꯖꯔꯨꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯆꯧꯕ ꯄꯥꯡꯒꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯧꯊꯣꯛꯈꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇꯣ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯗ ꯂꯩ ꯃꯔꯛꯇꯨꯗꯒꯤ ꯈꯖꯤꯛꯇꯪ ꯈꯪꯒꯠꯂꯒ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯆꯩ ꯀ꯭ꯂꯥꯁ 5ꯇꯒꯤ 10 ꯐꯥꯎꯕ ꯑꯉꯥꯡ 5 ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯉꯥꯡ 5ꯁꯤꯗ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ ꯑꯃꯗ ꯂꯤꯁꯤꯡ 12 ꯄꯤ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯀꯝꯃꯤꯇꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯆꯥꯎꯅ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯖꯦꯅꯔꯦꯜ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟ 8 to 10 ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯤꯕꯁꯤ ꯀꯔꯝꯕ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯄꯥꯡꯊꯣꯛꯑꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯁꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕꯗꯨꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯌꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯈꯤ ꯑꯣ ꯑꯩꯁꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯀꯦꯄꯤꯇꯦꯜ ꯄꯨꯕ ꯐꯪꯉꯦ ꯈꯟꯕꯗꯣ ꯉꯁꯤꯗꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯊꯦꯡꯅꯔꯛꯈꯤ ꯖꯤꯔꯤꯕꯥꯝꯗ ꯀꯔꯤ ꯃꯔꯣꯜ ꯂꯣꯜꯂꯤ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯏꯅꯥ ꯑꯣꯏꯈꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯅꯨꯡꯉꯥꯏꯕꯁꯨ ꯊꯦꯡꯅꯩ ꯑꯋꯥꯕꯁꯨ ꯊꯦꯡꯅꯩ ꯏꯆꯦ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯏꯆꯦꯒꯤ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝ 2023ꯗꯒꯤꯅ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯄꯥꯝꯗꯦ ꯂꯥꯟ ꯄꯥꯝꯗꯦ ꯌꯥꯔꯤꯕ ꯃꯈꯩ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯎꯕ ꯃꯇꯝꯗ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯄꯤꯁ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄꯤꯁ ꯄꯥꯝꯃꯤ ꯂꯥꯟ ꯄꯥꯝꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯅ ꯈꯪꯖꯅꯤꯡꯂꯤꯕꯁꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯨꯄꯤꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯛꯂꯒ ꯆꯠꯅꯔꯤ ꯏꯆꯦꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯗꯝ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯁꯤ ꯉꯥꯛꯂꯒ ꯆꯠꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯅꯨꯄꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡꯗ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯜꯆꯔꯁꯤꯡꯁꯦ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯉꯥꯛ ꯁꯦꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯀꯜꯆꯔ ꯑꯔꯤꯕ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯁꯦꯟꯅꯔꯒ ꯊꯝꯃꯤ ꯃꯐꯝ ꯑꯇꯩꯗ ꯎꯔꯔꯣꯏꯗꯕ ꯗ꯭ꯔꯦꯁ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯥꯛꯄꯗ ꯎꯔꯔꯣꯏꯗꯕ ꯏꯝꯐꯥꯜ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯃꯣꯏꯒꯤ ꯀꯜꯆꯔꯁꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯐꯪꯅꯝ ꯅꯝꯕ ꯃꯧ ꯈꯔ ꯑꯅꯧꯕꯤꯅ ꯑꯉꯧꯕ ꯈ꯭ꯋꯥꯡꯗ ꯐꯪꯅꯝ ꯅꯝꯒꯅꯤ ꯑꯔꯤꯕꯗꯨꯅ ꯑꯁꯪꯕ ꯅꯝꯒꯅꯤ ꯂꯩꯁꯥꯕꯤ ꯈ꯭ꯋꯥꯡꯗ ꯐꯤ ꯁꯦꯠꯀꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯜꯆꯔꯁꯤ ꯌꯥꯝꯅ ꯉꯥꯛꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯟꯅꯖꯔꯒ ꯂꯣꯟꯕ ꯏꯆꯦ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯁꯥꯔ ꯖꯤꯔꯤꯕꯥꯝꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦꯗ ꯊꯦꯡꯅꯕ ꯁ꯭ꯇ꯭ꯔꯒꯜꯁꯤꯡ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯜꯆꯔ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯂꯝꯗꯝ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅꯅꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯩ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯀꯣꯠ ꯑꯃ
ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯐꯤꯔꯣꯜ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ 2018ꯗ ꯗꯦꯜꯂꯤꯗ ꯆꯠꯂꯤ ꯑꯩ ꯏꯊꯟꯇ ꯆꯠꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅ ꯍꯥꯏ ꯏꯃꯥꯅ ꯂꯥꯛꯄꯗ ꯄꯨꯅꯕ ꯆꯠꯂꯒ ꯂꯥꯛꯎ ꯍꯥꯏ ꯑꯩꯅ ꯍꯦ ꯑꯩ ꯃꯅꯤꯄꯨꯔ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠ ꯁꯦꯠꯂꯒ ꯑꯩ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯗꯦꯜꯂꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯑꯁꯨ ꯐꯔꯦ ꯅꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯑꯣꯏꯔꯁꯨ ꯑꯩ ꯀꯗꯥꯏꯅꯣꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯥ ꯂꯩꯄꯣꯛ ꯑꯃ ꯑꯩ ꯆꯠꯂꯤ ꯏꯊꯟꯇ ꯆꯠꯂꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯅꯤ ꯌꯥꯎꯔꯝꯃꯤ ꯑꯩꯁꯤ ꯃꯌꯥꯡ ꯅꯨꯄꯥ ꯑꯃꯒ ꯃꯌꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯃꯐꯝꯁꯦ ꯊꯪꯅꯕꯁꯤꯗ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯎꯕꯗ ꯏꯆꯥ ꯑꯅꯤꯗꯨꯅ ꯑꯩꯒꯤꯗꯤ ꯏꯆꯥꯒꯨꯝꯕꯅꯤ ꯏꯆꯥ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯒ ꯅꯦꯅꯦ ꯃꯃꯥ ꯅꯪꯁꯤꯗ ꯑꯩꯈꯣꯏ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯐꯝꯃꯔꯣ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯐꯝꯃꯒꯦ ꯍꯥꯏꯔꯒ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤ ꯑꯣ ꯑꯩꯒꯤ ꯁꯜꯋꯥꯔ ꯁꯦꯠꯀꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯡ ꯁꯤꯠ ꯈꯔꯗ ꯃꯩꯇꯩ ꯅꯨꯄꯤ ꯈꯔ ꯌꯥꯎꯋꯦ ꯃꯩꯇꯩ ꯁꯜꯋꯥꯔ ꯁꯦꯠꯂꯦ ꯁꯜꯋꯥꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯀꯅꯥꯅ ꯈꯪꯗꯦ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯜꯆꯔ ꯑꯩꯒꯤ ꯗ꯭ꯔꯦꯁꯇꯨꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯈꯪꯈ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯍꯪꯉꯤ ꯀꯗꯥꯏꯗꯒꯤꯅꯣ ꯖꯤꯔꯤꯗꯒꯤꯅꯤ ꯋꯥꯔꯤ ꯁꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯜꯆꯔ ꯑꯁꯦꯡꯕꯃꯛꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯏꯆꯦꯅ ꯉꯥꯛꯇꯨꯅ ꯆꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯔꯦꯁꯄꯦꯛ ꯑꯗꯨ ꯐꯪꯕꯤꯕꯅꯤ ꯏꯆꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯉꯥꯛꯂꯒ ꯑꯗꯨꯝ ꯆꯠꯄꯤꯕꯁꯨ ꯑꯣꯏꯌꯨ ꯑꯗꯨꯒ ꯑꯩꯅ ꯂꯈꯅꯧꯗ ꯆꯠꯂꯤꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯅꯨꯄꯤꯅ ꯈ꯭ꯋꯥꯡꯅ ꯁꯥꯖꯕ ꯐꯅꯦꯛ ꯍꯥꯞ ꯁꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯑꯗꯨ ꯁꯦꯠꯂꯒ ꯑꯩ ꯑꯗꯨꯝ ꯆꯠꯂꯤ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯩ ꯇꯣꯉꯥꯜꯂꯤ ꯈꯔ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯀꯜꯆꯔꯕꯨ ꯑꯩꯅ ꯏꯀꯥꯏꯒꯗꯧꯕ ꯂꯣꯠꯀꯗꯧꯕ ꯀꯔꯤ ꯂꯩ ꯍꯥꯏꯔꯒ ꯑꯦꯛꯁꯄꯦꯛꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯎꯅꯕꯗ ꯄꯥꯎꯁꯤ ꯇꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯦ ꯐ꯭ꯂꯥꯏꯠꯇꯒꯤ ꯀꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯒꯤ ꯇ꯭ꯔꯣꯂꯤ ꯀꯔꯤ ꯀꯔꯤ ꯂꯣꯏ ꯊꯥꯡꯕꯤꯔꯦ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯏꯆꯥ ꯅꯨꯄꯥ ꯊꯣꯡꯉꯔꯅꯤ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯅꯦꯅꯦ ꯃꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯕꯤꯌꯦ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯦꯁꯇꯨꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯥꯒ ꯃꯣꯏꯒꯁꯨ ꯃꯁꯛ ꯈꯪꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯕꯨꯁꯨ ꯄꯨꯔ ꯆꯠꯂꯦ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯨꯗꯁꯨ ꯍꯥꯏꯌꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯅꯥꯠ ꯀꯜꯆꯔ ꯑꯃꯐꯥꯎ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯦꯟꯅꯔꯒ ꯊꯝꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯠ ꯁꯦꯟꯗ꯭ꯔꯒꯗꯤ ꯃꯥꯡꯈꯤꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯁꯦꯡꯕꯃꯛꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯏꯆꯦꯅ ꯉꯥꯛꯇꯨꯅ ꯆꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯔꯦꯁꯄꯦꯛ ꯑꯗꯨ ꯐꯪꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯈꯅꯧꯗ ꯆꯠꯂꯤꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯅꯨꯄꯤꯅ ꯈ꯭ꯋꯥꯡꯅ ꯁꯥꯖꯕ ꯐꯅꯦꯛ ꯍꯥꯞ ꯁꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯑꯗꯨ ꯁꯦꯠꯂꯒ ꯑꯩ ꯑꯗꯨꯝ ꯆꯠꯂꯤ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯩ ꯇꯣꯉꯥꯜꯂꯤ ꯈꯔ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯀꯜꯆꯔꯕꯨ ꯑꯩꯅ ꯏꯀꯥꯏꯒꯗꯧꯕ ꯂꯣꯠꯀꯗꯧꯕ ꯀꯔꯤ ꯂꯩ ꯍꯥꯏꯔꯒ ꯑꯦꯛꯁꯄꯦꯛꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯎꯅꯕꯗ ꯄꯥꯎꯁꯤ ꯇꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯦ ꯐ꯭ꯂꯥꯏꯠꯇꯒꯤ ꯀꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯒꯤ ꯇ꯭ꯔꯣꯂꯤ ꯀꯔꯤ ꯀꯔꯤ ꯂꯣꯏ ꯊꯥꯡꯕꯤꯔꯦ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯏꯆꯥ ꯅꯨꯄꯥ ꯊꯣꯡꯉꯔꯅꯤ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯅꯦꯅꯦ ꯃꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯕꯤꯌꯦ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯦꯁꯇꯨꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯥꯒ ꯃꯣꯏꯒꯁꯨ ꯃꯁꯛ ꯈꯪꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯕꯨꯁꯨ ꯄꯨꯔ ꯆꯠꯂꯦ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯨꯗꯁꯨ ꯍꯥꯏꯌꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯅꯥꯠ ꯀꯜꯆꯔ ꯑꯃꯐꯥꯎ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯦꯟꯅꯔꯒ ꯊꯝꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯠ ꯁꯦꯟꯗ꯭ꯔꯒꯗꯤ ꯃꯥꯡꯈꯤꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯑꯁꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯇ꯭ꯔꯤꯄꯨꯔꯥꯅ ꯆꯤꯡꯕꯗ ꯑꯗꯨꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯥꯛ ꯁꯦꯜꯂꯒ ꯆꯠꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯐꯖꯈ꯭ꯔꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯁꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯗꯨ ꯁꯛ ꯇꯥꯛꯏ ꯍꯥꯏꯔꯤꯕꯅꯤ ꯏꯆꯦ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯐꯖꯈ꯭ꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯕꯒꯤ ꯏꯆꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯤ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯎꯖꯩ ꯃꯄꯥꯟꯂꯣꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕꯗꯤ ꯂꯧꯗꯕ ꯐꯠꯇꯕ ꯑꯣꯏꯅ ꯂꯧꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦꯒꯤ ꯃꯣꯠꯇꯤ ꯀꯩ ꯂꯩꯕꯤꯕꯒꯦ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯃꯄꯥꯟꯒꯤ ꯃꯇꯧ ꯇꯝꯕꯁꯤꯁꯨ ꯍꯣꯏ ꯃꯇꯝ ꯃꯇꯝꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯁꯤ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯜꯆꯔ ꯉꯥꯛꯅ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯍꯟꯖꯅꯤꯡꯗꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯒꯗꯕꯅꯤ ꯀꯜꯆꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯃꯁꯛ ꯇꯥꯛꯀꯗꯧꯕ ꯉꯥꯛꯅꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯏꯆꯦꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ